KCP की प्रेस रिलीज of the पाथोक्सरके Kanglaipa Communist Party PWG MC Unification PRO Singkai Nganbana Kanglaisa Miyam da Seron Asina Kanganjari Laibang Miyam amusung Arambai Tengol da Kanganjaba Haukiba August 16 2024 da Ipa Ipu Singbu Ningsingba Numit Petrois Dega Mari Leinana Miyamgi Sentiment Sokpa Yaba Isai Nongmai Rock Concert ama Sinkibaga Loinana KCP MC Progressive Haiba Social Media Page amadagi Thorum Adubu Sili Langriba Mioi Khara Kaukhatpa Aduga Makha Tarakpada Arambai Tengol Echin Enao Singga Nungainadaba Cherol khara Page asidagi Thagatlakhibadu KCP People War Group PWG ga Hiram Amataga Mari Leinajade Laibang Miyam amasung ATG Echin Enao Singna Cherol adu KCP PWG gi site tagi tholakpagum uriba adu KCP PWG na thokiba Cherol nate Hiram Amataga KCP PWG ga Cherol aduga Mari Leinajade amasung KCP PWG Progressive Haiba Page asisu KCP PWG gi page nasade haidana Cherol asina Panjari Manipur concert siluba sing amadi rock band gi artist punna kunganipan gi mathakta sairak sing laukthokre August 13 athoba singi numitta khunai asiga yamna yemongnaba maongda pangthokhiba rock concert siluba sing amadi rock band gi artist punna kunganipan ngasi pambaina lusingba UNLF na Imphal West District ki mafam amada puthoklaba matung Makhoigi mathakta tongan-tonganba sairak-sing laukthokhibaga loinana atopa loop singna makhoi amuk hana kaukhatpagi thabak tobiganu haina party gi maigaidagi thamlakli Hairiban patriotic hansiga karigma mawng tada samnaba leitana rock concert amakak pangthokki haitare ngang hansi saliba sahi 2024 asida hairiba music concert asi party na yam haksina lawi madi makoina tawriba thabak sing asi masi lali habsi ibang yamda madi hairiba pangthokliba sing adu senariba singda party na makoigi matakta akan miyeng sangi haita hairiba mara leraba music band sing amadi apam adu sin balangoda mateng pangliba singi matakta aikoina makoigi matakta sera khram so akoi party gi an singi amadi leiriba lebang yamgi kumna khanar matanda lepe Hariba Maran Singha Dudi Innocent Eye Amadi Laipung Hariba Bensida 6 months Koi Makoi Afogi Matakta Makoi rock concert Toba Atang Naisegi performance Toba Su Ting Matame Madugi Matungda Bebet Amadi Golden Dog Benda Sahi Amagi Atingba Koi Thamle Mami TV Gi Proprietor Apungoina Ojit Lambam Hariba Nupa Sisu Senabana Murakanda Mami TV Gi entertainment programs except news haibaza se natabagai asigi matakta 6 months aksing mathamle aduga amphagi ground da tawriba amphagi miyoising pada thokpuriba miyosing athena na chena basing apoising adu resign tawrakanda hange posting adu elect tawrakanda nongna khangadamne haksima hairiba sairak sing asi party gi maikei degi apoida thingmata thamle aduga Makata na sairak panglaba koigi band sing amadi miyoi sing asida tongan baluf atopa natragana party sing na makata na makoida sairak pidi gano okati gano haibo phonsima koi party gi site gi appeal tawjari koi soi hu myam se raina nga piro akoi sana akoi ju thon dena akoi ju sai thon gena thon na tamina sai gi ya crowd myam dena ong ta da ba tawdo akoi ju matam du sai nga hajiru player opposite player ya adagi mi innocent khanjin da basum nei sei saiba mayam jidu loi sendereng sai moi video viral amadina apuna makse adu moi dina tana ko ju pamin nare aina mayam ji sai adagi tho na sai ma gi benina adu mayam do koina nga piro matung da masi tawju tawjaro aina ai maina haukiba tarik tarondoi August ki Patriots Day nimita koina aina mayam gi ko artist singing amho chinjaraga ko Laipung Innocent Eyes the Pebet
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯗꯣꯒ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯁꯣꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯔꯦ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯔꯇꯤꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯒꯗꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯅ ꯄꯤꯕ ꯆꯩꯔꯥꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯩ